Lamyan by Irabot Kim Mopokumon Torom Tekchamaya Lekai Community Hall the Pangtoki, Toromasida Deputy Chief Minister Gekagam Wang Jingtintagi MLA Paunam Brozen, Langatel Jila Parisat Member S. Budi Susuriaki, Tarongi Sarugama Oina, Wang Jingtintaki and Regimanung Dalaiba, Hal Orabamui, Jahunga, Marifu Marida, All Age Pension People Inana, Handak Jina, the Pangtokiba Asian Bodybuilding Championship, Manga Super Position Laura Krabi, Tingbizam, Sarita, the Kudopo PK, Deputy Chief Minister Gimakegi, Nupi Sanare, Asibu Puning Togat Poina, Lupalisin Yankai Pigani Haina, Lautoke, MLA P. Brozena, Lamianba, Asina Pamjaramba, Wakalon Adu, Matung Induna, Mahapu Ikai Kumnasi, Haike, Deputy Chief Minister na Lamianba Irabona, Jatlamba, Mama Lebapo, Nungsiba, Jumi Tamibu, Amatoina, Kalamba Wakalon Adubu, Egoina Matam. Matau tamduna lambi aduda jatpa ngamna bohona drabadi mahaki mafamda laisu kalpana kanaroi mahangna pamjaramba lambi adu jatkani haina ekhoi pumna mangna wasapa matam oire haiki ekhoi lamjing lamtak piba lamjing meirani khanbata rabari man haibda peta batai man torun bado ekhoi si tobatai man salamba lambe ne de pesang batai lamjing piba adugumba lamjan tani di haiga man haiba pe indraba magi kunsi mare ne pe len betara bali madu akoi chumna gi chumka bangang ngang laga thabak yaudaba adu tagani Lamyan by Hism Irabot ke Jam Gatarani Pansuba Mapokumon Torom Manipur Yauna Mapum Kada Paksana Pangtuna Kray Mapung Torom Jananeta Hism Irabot Birthday Celebration Committee na Sinduna MD Hall the Pangtoke Taromadu the Kurai Kendragi MLA NGB Joy CPI Manipur Ge Secretary Dr. M Nara CPI MG Secretary Sarat Celebration Committee Chairman Maitram Samu Convener Santa Yauna Myokiana Saruyaki Chief Guest Okiba NGB Joy na Hism Irabot Akanaba Political Party Natraga Kuzo Karagi Luchungmanate, Malte Lamdamasi Miam Luchungmani, Amaromda Luchungba Sibu Nungsiribani Haiduna, Mapamarang Kangdana, Mahakimitam, Bangtamda Tambadi, Aranba Oigani, Janaba Mapamda Marilena Basinga Tanaraga Tamaningi, Haiki. Lamyan by Irabot Ningsing Torom Observation Committee na Sinduna Lamyan by Irabot Ningsing Torom Ima Kuntohan Bisang the Pangtoke Toromadu the committee convener Joy no Maitem co-convener case Nisikanta Amadi S. Dilip Maintain Chungba Muyana Saruyaki Taronga Marilena na resource person Oina Saruyaki Dr. Ahibam Grita Malana Irabot Hiram Kudimakta Kut Tabangamba Miam Giluchungba Mani, Mahana Hingi Matamda, Sana Konaba, artist, culture, journalism Amadi, Sotaraba Miam Gidama, Honorable Muini, Mahagasi, social reformer Amani, Manipuri Samas Asi, Aiba Ma Oinasu, Awang Batakta Pukanaba, Honorami Haiba, Wafam Singh Fundoki. Jananeta Hism Irabot ke Jam Gatarani Pansuba Mapokumon Torom Jiribam Dasu Jananeta Irabot Memorial Trust Amadi Civil Society Organization Jiribango Puna Kusam Naduna Pangtoke Ayukta Jananeta Irabot ke Murti da Miamna Laisu Katuna Ikai Kumnabo Utke Loinana Jiribam Daleba School College ke Mahiri Singna Saru Yaba Mars Pars ke Jangdam Nabamasu Pangtoke Tarongi Makasa Tarapo Oina PWD ke Guest House da Pangtopa Torom da ADC Jiribam Dr. Hermit Singh Pahuza Jananeta Hism Irabot Memorial Trust ke President Omangi Senior Citizen Jiribam ke President S. Tonu Babu Susaruyake Tarongi Sarugama Oina Sovena Amasu release Tauke Dhanamanjuri Community College Imphal na Sinduna Hism Irabot ke Punsi Amadi Thabak Singh Habi Hiramda Quiz Competition Amadi Hism Irabot Asi Communist Party Khaktagi Luchungbani Haiba Topic da Open Debate Competition Ama Pangtokre Quiz Competition da Fruit and Vegetable Technology ge Timna Medical Laboratory Technology Timbu Nifukunda Maitiba Pikre Debate Competition da Nomaitem Bites Kantana Hanba Serto Chawla Chungkom na Anisuba Amadi Aribam Johnson na Humsuba Position Takre Masigi Thoromasida Dr. Dhanabe Laisram Katrimayum Teskishwar Amadi Food Technologist M. Tonjao Susar Yake Segmaizin Kuno Litan Makong Community Hall the Su Irabot De Thorom Pangtoke, Tarongi Sarogamo Oina, Seding Sedinabamasu Pangtoke. Tauramasi Vairodan Maxwell Hindi Primary School, Tangal Bazar na Susinduna School Asigi Campus de Pangtoke, Laikidroba Irabot ki photo da School Asigi Headmistress K. Sunitana Luchingduna, Mahiroi, Ojasing Amadi, non-teaching staff Singna Laisu Katunikai Kumnaki, Mahiroi Sing the Irabot ki Tabak Amasung Kunsigi Matangda Wadi Liduna Kanganki.
Irabot ki mapok kumon ga mari leina Lions and Lioness Club of Kanchipurna Mega Free Health Camp amang asi Socio-Economic Institute and Cultural Organization Janam Pukri Mapal amadi Lifeline Diagnostic Center Thangmeban Polem lekai ga punna sinduna Janam Pukri Mapal Community Hall da pangthokre ngasigi Mega Free Health Camp aduda hypertension, medicine, dental, eye, gynae amadi diabetes na chungba nabasing laying bagi khudong chaba piki pangthoki ba health camp aduga mari leina Lions Club Kanchipur ki President W Bhumeshwar na Lions Club Kanchipurna Irabona Pamjaramba Tinjang Kaijang Daba Samasama Semgatpa Pamlamba Adu Ningsingba Oina Tharamasi Pangthokpani Phungdoki ngasi akoigi lamdamasi leiba praja singsigi khudong thiba leiriba ana ayek leiriba adegi award pa leiriba si akoina medical side agi kari mating piba ngamba ngamdege hepsi akoina mayam khanaraga ngasi free health camp asit pangthok jabani Irabot degi Tharomasi Naurem Lekai Beni Lerek Tasu Lekai Sigi Club na Sinduna Pangthokre Tharomaduga Mari Leina Lamyan Bahizam Irabot ki photo da Leisu Katuna Ikai Khumnabo Utki Lamyan Bay Irabot Ningsing Numit ka Mari Leina Nagamapal da Leiba Lining Thau Ising Jaba Laibungda Singjubung Youth Organization Uripok Toramam Lekai Welfare Organization Progressive Youth Organization Development Committee Youth Section na Sinduna Uripok Kendragi Manung da Leiba Mheri Singyo Eba Layak Pachang Damnaba Pangthokre Category ani thong na khaidok tuna chathakiba thorom aduda Mheri chamaga humbudra henbana saruk yakhi Nauria Pakhang Apa Kendra Clubs or Coordinating Committee na chamaga tarani pansuba lamyan ba Irabot mapok kumon thorom pangtopga loina na taramangarak shuba Nauria Meritorious Award yantopagi thorom langthabal lep awang lekai taleba Youth Progressive Union gi sangnen da pangtokre thorom asida Manipur Board ki Chairman P Dhanakumar Committee ki President K Bidu Khuman susar yakhi Singjabai Chunga Makha Leba Model Club na Lisang Sit na Chatarapai Irabot Day Celebration gi sarugama oina handak chahi gi su camper nupa nupi chani rom na saruyaduna lamtu semgi tarom pangthokre club asigi president Indeshwar na lamyan bai Irabot puning singduna tarom asi akhanana pangthokpani phungdoki Patsoi Part 4 awang lekai mera pai bi amadi Uripo Kumantem lekai na Irabot Day numit ka mari lena na lamtu sengkre Ngasi Irabot Dega Mari Lena na tongan-tongan mapam kaya da club organization na madi lekay gi muse na luna na lena na ba lamtu semgi thabak pangthong na kre tera tongram lekay gi ward member yaw na lekay asigi mamang lambi ki mausing na saru yaduna lamtu semgi thabak handak chahi gi su chathakre Maite Council More All Community Development Organization More MSU Chandel District Committee Nupi Khunai Chawkat Lamjing Loop Kha Nopok Apurman Nupi Loop Minority Women's Development Society amasung Muslim Women Development Association More na supun na sinduna Jamaga Taranipan Suba Lamyan Bahizam Irabot ki Mapokumon Tharom Kongdon Lairenbi Harawunda Pangthoki Tharom asida DC Chandel Robert Catherine Mayum ADC Chandel gi member Lamboy Kangte MCM gi President M Thoiba Akodom gi Vice President O Lukhoi na Chungba Luchungba Singna Saruk Yaki Tharomgi resource person oina amukogi Vice President W Gulendro Dr. L Kamini Kumar amasung Indian Council of Small Industry Kolkata gi Vice President P Loken Susaruk Yaki Irabot Dening Sing Tharomasi awang kunung mamang lekai gi mara paibi amadi club na sinduna lansom di ketel da pangthoki ayukta club ki akoibida leiba mafam sing luna na thamna ba singdoki loinana numidangi matamda mai than bagi tharom adu retired district agriculture officer Jugeshwar na audoki Thauromasi Uripok ning Thokong Jamlekai Mera Paibi amadi Samudon Sanglen ani na punna sinduna pangthoki ayuki matamda lekai gi ekoibada lamtu semagi thabak pangthoki loinana numidangi matamda lekai asigi tongan mapam sinda mai thanbagi thorom pangthoki Leisang Hidden Development Committee Kiamgai Naurem Youth Sports and Cultural Organization Patriotic Writers Forum Manipur United Youth Organization Singjamai Wama Bagi Pati lekai nasu lamyan ba Irabot kening sing thorom pangthoki Uripok Gopal Jilera Youth Association na Manipur gi History amasung Hero of Manipur haiba topic ta chamaga taranipan subay Irabot ki mapo kumon tharongga mari leina na first state level sport painting competition ama Uripok ward number 4 gi Uripok Gopal Ji Mantop ta ang yangkai na sarw yaduna pangthokre Apunba Manipur matam isay kanglop na lamyan basangnen da taranitoy suba Manipur matam isay numit tharong pangthokga loina na taramatoy suba Best of Amiki Grand Finale pangthokre Tharomasida MPT Menya Minister Oiramba Bijoy Koizam Infal Iski DC M Joy Amikit Lifetime President L Birendra Kumar amasung Working President Dr. Habom Nabachandra Su Sarukyaki Lekidaba Manipur matam isegi sangnaraba singda ikai khumnabu utki Narendra Ningombana edit tawduna puthokpai isai journal amasu release tawki
Best of Amik Saisakpada N Kavita Isemekta K Chandrabadhan Song Composer na Sago Sem Tizendra na Takre DC Imphal is M Joina Isay Havisi Muevena Hingbada Chandraba Yadraba Posak Amani Masina Wakalausing Pohan Batanatana Muebabu Ningtina Potahali Haike. Stepping stone. Hampaka is the Kakalo Amana Marata Silvamastic Pota and Maziningan of the head of Motota, I professor some Potikana is related. Marwari Dharmasala Maning Thangba Lambi Dagi Gandhi Avenue Lambi Taba Lambi Tinglaga Durga Puja Latpa Asina Chatok Sasinda Kudong Chadabakaya Tingnariba Asi Kudakta Loktohananaba Indigenous Peoples Association of Wanglaipangna District Magistrate in Far West Wakatre Association Gicherol Amana Lagi Numit Mangani Natana Laisang Sabagi Numit Mari Mangani Yauna Numit Tarani Dagi Tadana Lambi Tingduna Jay Kudingi Miamda Chatok Sasinda Atingbat Piduna Lakli Lining Bat Lachaba Karisukaide Adubu Maduna Miamda Akaiba Pibadi Angi Wang Madani Hairi Pawi Marathana Timber break Amata Break Matunda Taramukchari Amjugi member Kudimuta Tama the Chen Kilo Yankai Fangalagani Hana Union Gi President W. Shamzan Fundokre Manipur Press Lapta Pangtopa Pawi Mipamamada Mahana Makata Duna Pawising the Tagi Fangiba San Pharmacy Yamnapi Maramaduna Pawising the Mag Yafatarang Karapaika Pasida Lana Sandopomu Karana Amjuna Chen Karba Todo de Hanaba Fawa Yaure Masilabak Tibani Mamanga the Media House in a Chen Chini Pirami Madu Pawising the Nintina Fangbangam Day Media Housing is Chen Chini Amjuna Tinzin Balate Koisu Adum Tanabiu, Government ki Retagi level transport charge Karatang Hablaga, members in Jing Pina Honavani, Pawi Singi Jing Fangabo Honavada, Mateng Pankiba Department ki officials in Butagat Pafundui, Haiki, Amarum that Media House Karana, I got Pivada, Madam Jad and Piva Man Bakara Tingnari, Paumi Udava Tikata, what Misu Press, I got Pivana, Tasina, Miam Gitabak Toriba, Paumi Kamibu, Mingcha Tianba, Miamna Lana, Unaba Yaure, Amjuna, Paumi Singi, I got Atubamatam the Isu Gani, Gari Sinda Masagi Media House ki Maming Oina Tabiu, Press Taduna Gari Kaya Pangtoda Tobana, Police Department that Jamam Nava Faure, Masida Amjuna Tigalagani Haiki, Pawimi Famasida General Secretary G. Naucha, Standing Committee Member Bhakta Susaruk Yaki. Jahi Asigi Oina Sarda Translation Award English ni Taramari Kaisamtong Top Ledagtagi Tayazam Bijoy Kumar dat Lantokre Seita Thopang Rup Nasindana Manipur Press Club ta International Translation Day Torompang Topagaloina na Mana Asi Kusinakre Toromasida Song and Drama Division Ge Director Oramba N Nabazandra Jan Manipur Dance Academy Ge Director N Upendra Sarmasu Sawyaki Tharom gi sarugama oina International Manipuri Magazine Saglon Nipan Subai Isu release tauke Sathau Luke Advisor Sarachan Thiamna English Machumapan Marfudra Mathoidagi Lon Chakwanabagi sarugama oina Tharom asi pangthotuna lakpani phungdoki Koigi translation si yaw di yadre maram de pitri bi de malen le lon si adu ki meti yang le lo ja maga mana da ni khawna na bi de mota translation se am darkar ho adu ni moti ni adu na International Federation of Translators session FIT sin silaga asi bo 1991 de pangthor ko ni Manipur do saita thopang sina sim translation e ho si ena ma pang le ni bi de mota saita thopang na sei bi de sim si pangthor Miyamgi Lamyanba Luching Pural Hizam Irabot ki Chamgataran Pansuba Mapo Kumon September Kuntra Amasung Lekidabagi Humfum Doi Suba Kumon September Kuntaruk na Lakpada KCP Military Council na Ikai Kumdaba Ulagli Lubasigi Commander in Chief Nongjan Kombagi Cherol Amana Lamyanba Irabot Miyamgi Yafanaba Honabada Choktaba Leitaba Luching Babani Miyamgi Apunbagi Pangal Sagatpat Nupi Singi Loop Naharo Singi Organization Kaya Jagoi Isai Drama Kaya Semkalamki Lamyanba Sina Yatlambat Liglam Thambiramba Thabak Thawong Thauda Singthabata Tana Thabak Oina Onthok Minarasi Lamdamasida Punna Kunda Minariba Jil Inausing Amatawaina Punsinduna Apunbagi Pangal Semnasi Haidi National Sanitation Campaign Gi Makada Paikhalaliba Swast Panchayat Ki Manung Chana Ngasi Imphal East 1 CD Block Sawomugi Makada Lariba Kurai Nandabam Lekai Gram Panchayat na Konba Ward Nipanda
Panchayat asigi Pradhan Yumnam Chitrana Luchingduna Hodokre, Tharamaduda Panchayat asigi Job Card Holder Asa Health Workers Sina Saruk Yaki. Imphal Municipal Council ge Ward Number 2 gi member Khunrapam Anil na luchingduna ngasi Khoyathong traffic point gi Dem College gate faubada amod akai semagi thabak chathakre loinana akoibagi fibam luna na thambada miyamgi maikaidagi su mapung fana mating pangbina ba wafam phongdokhi Mission Swasth Bharat ki makhada Safe Sanitation and Safe Drinking Water Harvest sida nomagi ba awareness tawrama ngasi Imphal West PHED Division Manipur na sinduna kaibi makhala kaida pangthokre tharomaduda Imphal West PSED ki Assistant Engineer K Ibochau PSED ki Section Officer L Hemanta Kumar na chungba kayana wangang ki Tangya Gram Panchayat ki manungda Pradhan Kangjam Songolana luchingduna Swasth Panchayat Sabta Hodokre Panchayat asi manungda laiba khwaidagi lu nanba ward khangatuna selgi manapigani haina Pradhan Songolana lokthokre ward ama thokpa matamda panchayatna lupa lising tara award pigani aduga second tabaduna lupa lising manga aduga third tabaduna lising ahum piba haibasi ngasi campaign la hongdokpa asida parhala ma oina ni isana lokthokse National Sanitation Campaign gi manung chana ngasi Lamsang Police Station PYA Lamsang Nagar Panchayat Lamsang amasung Maira Paibi singna khusamnaduna Lamsang Bazar gi akoibada amodakai sengdokre Lamsang Police ki OC AK Premjit Lamsang Nagar Panchayat ki Chairperson Aribam Thaza Member Puyamcha Mohan amasung Councillor Sinsu Saruk Yakhi Commerce and Industry ki sponsor makhada Textile and Handloom Imphal isna sinduna lauriba tang ahum dagi tang mapan fauba hata kang jebung da pangthokani haina toromba mera hau chongba festive fair adu khudongcha da bakhala dagi Porompat Food Processing Complex to oina pangtholagani haina Imphal is ki Textiles and Handloom gi OSD P Mina Kumari na khangalakli Tata gari ama accident thoktuna electric post thomjin bada ST line tatlaga gari mathakta tasin badagi tata gari adu tumna mai chakre thodo si ngasi chaurana pung 13 rom tarakpa matamda Saparmena Police Station gi manung chanba Kobru lekha da thokibani gari adu gi number na MN014825 ni ahangba carton box purakpa tata gari adu Imphal da haigalakpani hari fast service laktuna mai kanbagi thabak chathaki gari driver amadi handyman adu mapam adu dagi chenkre hari Taudo aduda mi amata aso apandi yaukide Lamfelda leba Chief Judicial Magistrate Imphal East sinduna ngasi office asigi akoibada u chara kaya thabaga loinana amot akai kaya singdokre Chief Judicial Magistrate Imphal East yauna miyoi kya nasruk yakhi Tribal Research Institute ki makhada Social Action for Integrated Rural Upliftment Society na sinduna Chingi lamda Tourism habesida numinini gi workshop ama Sungi Prayer Hall Paite Hall da hokre Academic Session da Deputy Director Tourism Rachel Guitena Auzik Lariba Lamkoiba Singi Pungning Chingshinfam Chingda Tourism gi oithopagi matangda Amaromda Retail Seats School Kangchuk ki Principal Chichin Angom na Resource Person oina wangangki Durga Puja amasung Dasera Tharongga mari lenana Manipur ki Governor Dr. K.K. Paul na Manipur miyam da yaifa pausal piragli Tharomasina state asida santi leba wata padabu oirasanu hairi Sada Hills Autonomous District Council ka popi ki thabak thorom sinda santi leina pangthokpa yana naba irang part 2 gi executive member Bhumi Prasana DDC da thangal liba motion da gi withdraw tawre hairi loinana hauzik chairman oiriba Haukhalang Hansing da sagwale hari district council asigi matam tha manga taruk rom dang ngairaba matam asida charang naba fibam ama leiriba asina district council asigi chakwa tharang da apanba oiriba amadi miyamgi interest ta mahaki fidep asi lobani hari atai members sing nasu district council asi santi leina thabak tongna naba apil tawri Irengbom Thamsa Devi Nursing and Healthcare Institute Uripok Kwesnam Lekaina Irabot Day Amadi Institute Asigi Tara Suba Mapok Kumon Gamari Lenana Lemna Layang Bagi Kem Mama Pangthokre Kem Asida Tongan Ba Dr. Kayana Gynae Surgery Pediatric Amadi Dental Gi Anaba Kaya Lemna Layang Batanatana Hida Lang Taksu Yenthoki Ngasigi Kem Aduda Punamyu Chamri Rom Layang Kem Asid Numit Humni Chathagadabani
September ki tang kumanga sagosa numita India pumbada tha ukhidabana maram oiraga October tang taruk nithogaba numita chaliba chahi asigi Idul Adha oiragani haina All India Hilal Committee na lautokhibagi matungina Manipur dasu October taruk asida Idul Adha pangtholagani haina Hilal Committee Manipur gi cherol amana phongdoli numin asina lakpada Jamiat Ulama Manipur amasung Hilal Committee na Manipur da khunda minariba kanglop khudimokta nungsi chanana himina ba yafa pauzal pirakli Pagi marathon ate break amamu break ki matung da mukhana taramok chari KM Blooming High Secondary School gi masamo oriba MMRC amasung Unity Park ta ngasi lamyan ba irabot ke ningsing tharom ga loinana lamyan ba sigi mitam ama maikum hang doktuna miyam da kusina kre tharom asida council gi secretary Sarangajit Agricultural Union Manipur gi president Rehang Chothe district and session judge Thawal Salam Imocha Milal gi Luching Purel Sadopam Tongba Mangang UCM gi president Waina Bachandra KM Blooming gi founder chairman KS Menjor Susar Yake Western Star Club amasung Women Welfare Association asusinduna iraboning sing thorom langjing achobada leiba community hall da pangthoke thorom asida Patsoi Jilla Parishad member Pes Sumanta club ke vice president I Jilla ngamba susar yake United Film Manipur gi banner makhada Dinesh Tongbramna direction piduna putokwa film 23rd century government na thingzin balaite October 8 da board ta unnaba thorang torombadu lebaki oiba thorom ama leibana laliba October 13 ta oina ulagani haina Dinesh Tongbramna phongdoli Manipur Press Club ta pangthopa pawgi mi phamabada man makha taraduna film asi kanagumba hinglibana traga lekhidaba miwe amataga mari leinade sumang lila oina so chamanga gi mathakta sanakrabani film asi government na thingzile haina Lana Sandoli Basi Arambani Fundoki. Cookie in Imphal the Cookie Independence War Memorial Community Hall cum Museum amasung Library risang kaising na hangdokre Thoromasida Hana Minister Oiramba Si Dongel Cookie in Pigi President Thangko Sai Haukep amasung MLA Oiramba Thangmilen Kibian Susaruk Yake Tharungi Sarugama Oina Savena amasung release tauke risang kaising na Manipur asi lamdam asida khundamina riba kanglup khudimakini kanglup yambadina pendabadi adumak leigani adubu pendabasing kauthongna duna amato oina chakhotpa Manipur ama ohelasi phungdoki Congress tabli barasniti dol sing asi Congress ki sendoini matamna lakpada Congress ta dum chatki habasi India gi political history na sakini haina MPP ki president Sobakira na phungdokre maramaduna lamdam asida awan bapurang na bahonabada MPP gi achoba tangai fadabalai haiki anti Congress ki jin namata yawda bida makoi mayok toleraga magi lamdamgi magi jati gi kanarba chokhat to porna gi manta punariba party ni maram sina aroi badamu Congress panba party sing MACP Trinamool Congress sing prajana thajabiru no haibo wapam sini ko aroi thajini Ana Landrubi Tangpi Imphal gi kuntramanga suba chahi gi Francis Smith Travel Research Institute ta pangthokre tharamasida MLA Victor Nunglur ex-MP VD Waring Asumgi President M. Tombing Susaruyake Victor Nunglungna Thaksi Khasi Deitabadi Mahima Singh Hairabasu Kanafam Khangloi Mahiroi Oiringaida Thaksi Khasi Ningthina Tamgadabani Haiki Jana Neta Ningsing Lup Kakching na Adam Kakching ga kusamnaduna Neta Irabot ki Mapo Kumon Thorom Kakching Kaithel da leiba Irabot Park ta pangthokre Thorom asida Hana Minister Oiramba Khatrimayum Irabot Lubasigi Vice President Khatrimayum Chawba amasung Adam gi President Professor N Rasmohan Susaruyake Thorom gi sarugama oina uchara kaya thabaga loinana lebak ningba isai saideng saidinaba jagoi isai kaya su pangthoke Ireima nupi lupnasu miyam gi luchingba Irabot ki Mapo Kumon Thorom pangthoke Thangmei pandagi tarung lambi asida cheliba auto driver singi union na semjin kre association gi secretary Swami Seramna matam sangna government na lambi asi sembi dabadagi miyam gi matenga loina na auto driver singna sel khaina raga semani phongdoki League of Calopatras na sinduna thasigi kumari dagi chatharaki ba tarahumdoi rakshuba youth leadership cum social service camp ngasi ningthem pukri mapal da loisinbagi tharomda MLA E Chan O Henry Royal Academy gi principal M Pravin LCP gi president Dr. L Thoithoiba Susaruyake ngasi nubidang tidim lambi ki ghari da tata winger na thomlambadagi masang maming khangdriba mioi ama Rims Hospital da aruba fibam da laikanari mioi asi yengbada jai yakai hufurong gi lenga oigani hairi hauzik sanabagi pau ngasi sanabagi pau da Khomukcham Jaikisan na sponsor tawduna ifagi mapal kang jebung da chathariba mapan subas chelle ki taruk suba ramgi sanaba loibada SSU singzamai da
Sinjamaina point taramari fangtuna ahanba position da laikre. All Manipur Football Association asinduna Manipur gi masakna raba tim tara ne thoina saru yaduna chathariba state league asigi ngasi sanakiba match da anobo imagi mangal M khabamna Nambur Mapal Athletic and Cultural Organization Nagobu goal ahum and damati bapikre M khabam gi goal singadu HP abung nang goal ani amadi W Daniel Maitena goal ama chanke Nako Nambur Mapal gi goal ani adu ke Rocky amadi N Rajas chanke chathariba league asigi atopa match amada Jim Rot Unique Game Players Union Tropu Nambolna Football Club Kanglaibu goal ani amada maiti bapike Tropu Nambol gi mai papagi goal ani adu case JK amadi Y Gozena ani suba half ke humbudra humdoi amadi Manifu Mathoi suba minute chanke FC Kanglai ge amata ngareba goal adu Hengmilen Haulaina ani suba half ke yankai suba minute chanke bani hayeng ahanba ground da Southern Sporting Union SSU Sinjamai amadi Jim Road Athletic Union Trau kwa kaitel sanagani ani suba ground da North Infa Sporting Association Nisa Thangweban amadi Kaino Library and Sports Association Klasa Kaino ga sanagani Sanazom Ongbi Ayapam Nalini Devi Memorial Championship Trophy for Manipur University Inter-College Women Handball Tournament ke ahum suba position Regional College Lilong Chajing na oikre Manipur University Sports Committee minyeng makhada Regional College Lilong Chajing na sinduna team nipa na saru yaduna chathariba retired captain Sanazom Ingo Singa Championship for Manipur University Inter-College Men's Handball Tournament amadi Sanazom Ongbi Ayapam Nalini Devi Memorial Championship Trophy for Manipur University Inter-College Women Handball Tournament ke ngasi sanakiba nupi machage ahanba sanakiba match da Biramongol College Sombungna Regional College Lilong Chajing bu goal tarama pan ahum da maiti bapiki anisuba match ke sanagadaba Thawal College team laktabadagi Manipur University na walk over laukre ngasi ahum suba place ke sanakiba da Regional College Lilong Chajing Manipur University na Kanchupur bu goal taruk ahum da maiti bapiki nupi machagi aroiba match hayang nutilpung ani tabada Waikom Manipur Girls Waikom Mani Girls College Thawal amadi Biramongol College Somunga sanagani nupa machagi ahanba sanakiba semi final match da Biramongol College Somungna Manipur College bu goal kunmari mapanda maitiba PK ani super semi final match ke sanakiba da Regional College Lilong Chajing na Thawal College bu goal kumathoi tarahumdoi da maitiba piduna final changkre hayeng nutilpung ahum tabada nupagi aroiba match da Biramongol College Somung amadi Regional College Lilong Chajing ga sanaragani Kumathoi suba El Sangita Devi Memorial First Division Football League ngasi sanakibada SKYC Sekmaina Thau Maithiba Pikre in Far West District Football Association asinduna tha asigi tang 13 dagi team 13 na saru yaduna chathariba Kumathoi suba El Sangita Devi Memorial First Division Football League Tournament ke ngasi sanakiba ahanba match da SKYC Sekmaina Thau Thangmeban bu goal mari amada Maithiba Pikre SKYC Sekmai gi goal singadu NJ Bisorjina goal ahum chanke atopa goal aduna TS apana chanke chathariba league asigi ani suba match ki sanakibada YWC Malom amadi Sagolban United goal amata chanaba ngamdana draw chakre hayeng ahanba match da Wafa Wangoi amadi YAC Yesco ga sanagani ani suba match da Chikal Chajing amadi Ipsa Yumnam Lekai ga sanagani South Korea ki Incheon da chathariba taratari suba Asian Games competition ge taramathoi chamber numit fawbada China na punna medal chaniga humfunita fangduna ahanba South Korea na chamaga humfutaret Pangduna Anishuba Madi Japan medal Chamaga Nifutaruk Pangduna Subada Lady Indiana gold Taruk silver Nipan bronze Kuntani Punna medal Nifutaruk Pangduna Tara Suba position that lady. In Far West District Football Association asinduna Kumalapaki artificial turf ground chathariba Kumathoi suba El Sangita Devi First Division Football League tha asigi tang ahum dagi YWC ground malomda makhataba matching sanargani haina First Division Football League Tournament Committee ki convener H Chetan Thatok Pachirol amana khangalakli Sports Committee Arapti na sinduna Arapti Kangjay bung da chathariba Marishuba Kairao Kendra Unity Football Tournament ki ngasi sanakiba tongan matching da KFC Kiamgai Mayalekai na KMPW Kiamgai Muslim bu goal mga ani da KKL Kiamgai Palahan bina YDC Kairao Muslim bu goal mari sinoda PRNC Poirong Tungmana AYSGC Arapti Lilong Mapalbu Taret sinoda Maithiba Pikre Hayeng ahanba match da WNYC Kairawang Kheba amadi LUFC Lembakul ga sanagani anisuba match da AYC Arapati ga KCC Kiamwei ga sanagani ahum suba match da Uyol amadi Donaldo FC Kiamwei Mayalekai ga sanagani
ahum suba M Iboyama madi punyabati Memorial League Cum Knockout Kendra Wise Count Tournament ki ahanba semi final da lak thamaiban amadi kaisamthong Kendra ga sanargani Brazanat Kang Association asinduna sagoban nepra menjor Kang sangda Kang khutara mathoina saru yadun chathariba ahum suba M Iboyama madi punyabati Memorial League Cum Knockout Kendra Wise Count Tournament ki ngasi sanakibada Singzamay Kendra Kangkuna Wainam Kendra Kangkut po Panjal Tara mga tara hundoy da maitiba piduna semi-final Jangkibani tournament asigi ahanba semi-final tha asigi tanganida lak thamaiban amadi khunrapom Kendra Kangkut ka sanargani ngasigi ba ingasay pau pizari ICAR lamfe patagi phongba pawi matung ina ngasigi khwaidagi saba se degree Celsius kuntra dasmik madini khwaidagi ingbana degree Celsius taranipan dasmik amani nusita yawa ising manigi chang ayukta chada marfudra humdoi nungthildana chada humfuni thoi nungjugi chang millimeter sunyani loisla padamaroi ba pawmo kana pizari Asian Games da Medicom final changle Laisum Sarita semi final da Devendra na quarter final da lehore Jalsingi wale tapen da badagi India na protest tawkre Lamyan da hizam irabot ki cham gatara ni pansuba mapo kumon thorom papa lamyaw na paksa na pangthong na kre amadi best of amiki mana yen thopaga loina na batam gi isegi numit jinglem na pangthokre ngasigi ISTV ni pijaba pau matan sinjari ming ta video bismo mukana krumjari